PR review meeting pangthoknaba Union Home Minister Amit Shahna Manipuri Governor Ajay Kumar Bhala, Chief Secretary Punit Kumar Goyal, Security Advisor Kuldeep Singh amasung DGP Rajiv Singh Delhi da korakliba ase Popular Government ama samlaknabagi thorang tawba horakpani haina Lamlai AC ki MLA Kets ibom chana phongdokhrei. Wafam ase Sawombung Dugai Panjang dangasi pangtokhiba Chakan Gan ngai gi thoram amada mahakna phongdokhibane. Dugai Panjang gi khulakpa L Paujoklung Sawombung JP ki hanagi member Yumnam Ibungo BJP Lamlai Mandal gi President L Samna chungbana saruk yaraga pangtokhiba Chakan Gan ngai gi thoram aduda MLA Kets ibom chana hai. Manipurda tangdu laitaba leiraba matamda ta Popular Government samlakane. Tangdu laitaba purake hairabadi furup ama nungairoidaba moongda wa ngangloi Center na Popular Government samlaklabade Manipur gi irang ase chada humfutara loishale haina lawba yare. Furup khudingmak punna lengak ama laklaba matamda ta mapung faba tangdu laitaba purakane. Mapung faba tangdu laitaba adu laktringaida IDP pumnamak yumda hanjin hanba yaroi. Hauzik wariba pibam asida akanba cheksin thorang lakhotkani haibigi thajaba pirabasu IDP sing masa gi mayumda changu haiba yadre. Masigi chap chaba khudam haibabu nongadagi relief camp da leiriba gwaltabigi khunja sing security fajana pirage yumda changlu haibada changu haiba yadriba asine. Hauzik miyamna hotnabadagi IDP khara mayumda hanjin hanba haure. Miyamna IDP singi awabada saruk yariba ase miyoibagi minungsi utnaba amade amana amagi awabada mateng pangnabagi khudamne. IDP pumnamak mayum hanjin haningbagi apamba ama miyamda leiriba ase thabakta onthokpade Popular Government laklaba matamda ta oithokane. Athubada Popular Government ama thamba ngamnaba furup amada nungaitaba pokpa yabu wafam ngangbidana nungsi chanaba puraknaba honabada angamba mateng pangbiyo haina magna miyamda appeal tawkhi. Akoi IDP singse mohina mayumda hanjalaga tangtu laitana laigada matamse karamba matamdano haiba taragadi ngasigi lairiba irang asi luisindana tamdal leramba mohigi misingdusu laaga tamdal leiraba ngamba akoigi leiriba singsisu morega susanpurda amada hanjanba haibase masigi phone si tarba kandada moina moigi mayumda hanjinba adugo mafumduda tang tana leiba ngongani haibase aigidi chena thajabani hanaki sakiba koigi violence manungduda koigi atopa center ki security forcing sigi moigi behavior aduda neutral oide aduna moina ngakpini harisu kui thajade habugumba amna laibu thiba kharasu moigi wakhulonda leire aduna moi miyam duda tangtu laitana leibaise koi governmental lakoda ang sahiti kito 70% di sok tore maduna matungda hakthing na nungsina hebese khanariba duga khanariba singdo unadana phaminadana wari sara kadunda neba tangtaba santi si lakadre dodi government du laagadi adugumba mohiga hakthing wari saba adugo mohiga awaga dosu hakthing na mating panguna singbudu ngamakadamnina 70% ama sok tor mutungda lehuriba 30% dusu government yauna koi miyam jangna honargadi yamna thu matumda santi lakani haibna thajai santi du laadi IDP singi su tangbi su anima magi hanagi leibo phumduga hanjanbu ngangani haibase aigi wakaloni. India lengakna Manipur kannaba honabagi mahut phambal amadi thambal kannaba honaduna leire haina veteran politician Okram Joinamaral sirakle. Wafam ase tha ase mapan pangthokadawriba ining thau gambir sing leikidabagi dingsing thawranga mari leinena ngasi mahaki kakwada leiba yumda pangthokpa pawgi mifam amada mahakna phonukibane hanagi MLA RK Anand L Jayanta Kumar yauna pangthokhiba pawgi mifam aduda Okram Joina hai chahi ahum sujilaklaba irang ase mapung fana loishinaba India lengakna chap chaba thawrang thaushil amata paikhatpa udre Manipur kannaba amade irang lakshinaba honabagi mahutta phambal amade thambal kannaba honaduna leire Manipurna maithiba pikhraba Burmadagi chelakpa Michen Singhi Makutta hauzik aikhoi khuntaktuna leiriba ase yamni ikainingai ne Irang asina Manipur khunai piriba chaitheng ase nungnang ningai ne Fibam asida India lengakna tumina yengduna leiriba ase yaningde haina magna phongdokhe magna makhatana hai
ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯃꯁꯛ ꯊꯣꯛꯄ ꯑꯃꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯕ ꯍꯟꯖꯤꯜꯂꯛꯈꯤꯕꯒꯤ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯄ ꯀꯨꯝꯖꯥꯅꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ ꯏꯪ 1963ꯇ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕ ꯅꯨꯃꯤꯠꯅ ꯆꯍꯤ 50 ꯃꯄꯨꯡ ꯐꯥꯔꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ 1890ꯗꯒꯤꯅ 1820 ꯐꯥꯎꯕꯗ ꯕ꯭ꯔꯍ꯭ꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯀꯜꯍꯧꯔꯕ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄꯗ ꯃꯇꯝꯗꯨꯒꯤ ꯀꯕꯣꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔ ꯀꯜꯍꯧꯔꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯁꯤ ꯉꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯆꯍꯤ 9 ꯈꯨꯟꯇꯥꯛꯄꯒꯤ ꯆꯦꯜꯂꯛꯄ ꯃꯤꯆꯦꯟ ꯈꯔꯒꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏ ꯈꯨꯟꯇꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯉꯁꯤ ꯂꯩꯔꯤꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯗꯦ꯫ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤ ꯃꯍꯨꯠꯇ ꯐꯝꯕꯥꯜ ꯑꯃꯁꯨꯡ ꯊꯝꯕꯥꯜ ꯃꯅꯤꯄꯨꯔꯗ ꯀꯔꯝꯍꯥꯏꯅ ꯊꯝꯕꯥꯜ ꯁꯥꯠꯍꯟꯒꯅꯤ, ꯀꯔꯝꯍꯥꯏꯅ ꯊꯝꯕꯥꯜꯒꯤ ꯁꯔꯀꯥꯔ ꯑꯃ ꯂꯤꯡꯒꯅꯤ ꯍꯥꯏꯗꯣ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩ꯫ ꯃꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯄꯅ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯏ꯫ BJPꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯧꯕ, ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯂꯥꯂꯣꯡꯅꯤ, ꯃꯁꯤ ꯄꯣꯛꯈꯤ ꯋꯥꯔꯅꯤ꯫ 132 ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯊꯥ ꯑꯁꯤꯒꯤ 6-9 ꯐꯥꯎꯕ ꯆꯠꯀꯗꯧꯔꯤꯕ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏ ꯍꯥꯏꯕ ꯊꯤꯝꯗ UPF ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 9ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ 132 ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯠꯀꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯃꯗꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯀꯩꯁꯥꯝꯊꯣꯡ ꯅꯝꯕꯨꯜ ꯃꯄꯥꯜꯗ ꯂꯩꯕ ꯐ꯭ꯔꯟꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ UPFꯀꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔꯅ ꯍꯥꯏ ꯂꯨꯞ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏ ꯍꯥꯏꯕ ꯊꯤꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ ꯏꯪ 2014ꯗꯒꯤꯗꯤ ꯊꯧꯔꯝ ꯑꯁꯤ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯊ ꯍꯥꯏꯅ ꯑꯃꯨꯛ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯄꯅꯤ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 9ꯗꯒꯤ ꯊꯥ ꯑꯁꯤꯒꯤ 9 ꯐꯥꯎꯕ ꯊꯧꯔꯝ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯣꯔꯠ ꯏꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 15ꯗ ꯆꯠꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯨꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯥ ꯑꯁꯤꯒꯤ 6-9 ꯐꯥꯎꯕ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃ ꯆꯠꯀꯅꯤ꯫ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 6ꯀꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯀꯪꯂꯥꯗꯒꯤ ꯈꯣꯡꯁꯥꯟꯒꯅꯤ꯫ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 9ꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯒ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇꯒꯤ ꯂꯪꯊꯕꯥꯜꯗ ꯂꯩꯕ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯈꯨꯕꯝ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯀꯅꯤ ꯑꯃꯁꯨꯡ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯈꯨꯕꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯠꯀꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯠꯀꯤ ꯋꯥꯜ ꯄꯣꯁꯇꯔꯁꯨ ꯂꯣꯟꯆ ꯇꯧꯈꯤ꯫ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 3, 2026ꯀꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯀꯪꯂꯥꯒꯤ ꯒꯦꯠꯇꯒꯤ ꯑꯩꯈꯣꯏꯅ UPFꯗ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯔꯒ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯑꯣꯏ 500ꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯆꯠꯆꯒꯗꯧꯔꯤꯕ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯝꯕ ꯃꯇꯦꯡ ꯑꯃꯁꯨꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ UPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯂꯣꯏꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯤꯗꯔꯁꯤꯡ, ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡ, ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ, ꯄꯩꯁꯥꯒꯤ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ UPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯗꯝ ꯑꯁꯤ ꯊꯝꯖꯒꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠꯁꯦ ꯇꯧꯖꯕꯅꯤ꯫
Isana isagi saktam amasung culture ngakna chatlabadi kananasu aikhugi saktam muthatpa ngamloi haina Manipur Legislative Assembly Speaker Thokjom Sejabratana phongdokre. Wafam asi ngarang state level gangai celebration committee ni sinduna Chingmairong Kabui Kulda pangthokiba gangai gi thorom da mahakna phongdokibane. Thoram aduda Wangkhai ACG MLA TH Arun Kumar, TRCP Ragailungi President Paukcharai Longmai amasung Imphal East District ki Additional District Magistrate RK Dayanandana maru oiba mithunglen sing oina sarugyakhei. Kabui Furup ki nat ki oiba jagoi isai kaya utkhiba thoram aduda Speaker Tej Sejabratana hai. Isagi saktam kange hairabadi mitau tambagi hainabi thadoklaga isagi asengba saktam ngaknabu honaba mathau tai. Aikhoi masal afaba wakhal khantaduna amana amagi mateng pangnasi aduga punna thabak tawminasi. Matam adu khaktada furup maselgi marakta nungsi chanaba purakpa ngamgani. Nakal amaromda miyamgi mihut sing asisu miyoi banina karigumba matamda aran ahui tawba yawrai. Adugumba aranba sing adu takpi tambibagi mahut TV discussion kharada khana nainaduna pangchaida chaibagi thabak asi adumak tawduna leirabadi lamdam asi kaidawnungda chawkhatpa ngamloi. Lamdam asi chawkhat hansi amadi nungaina punna hingminasi hairabadi field da thoraktuna punna thabak tawminaba mathau tai hainasu mahakna makha tana phongdokhe. Ai amamamna thulakanda ai amamamna lepakanda ai thamoida phawba wakhalsi chamanana phawundragadi kari khanadoino aduna akhoi su mentally physically yamna strong oiba changi kari ngopen da nuai ta ba mai ta uro wakhal onba wakhal da che da ba masi tawigano aduga afaba wakhal non amaronda akhoi khamin lanaga Laibili ba mayamgi apama du kari tawbu yabage kari tawsige kumna tanaraga sumba function nattabada closed door meeting sudum darkar lerakani na khal adu khanna minaga khoisu pangbu yaba pangjage adungi dama khoi mayam lecture hai mo pham chimai thamjage aduga sum thengna jamda hoige festival asi Loro Pantano, Pahamatare, no I was in Potabomatum. Adelaida Taiwan Shida Manasum Salava. Mamsala Pomatum Sinista, other woman on my team of Birungamba, Adumba, Potupuni, Huna, Lasseri, Munjeri, Hana, Kenze. Samane, Miracle Panima, Tajama, mother is also a Tajaza with the Anauba Jahi Kumja English Nishum Kuntaruke, a handba bomb Tamjun Lamba Oina, Nasi Lilong Police Station a Konba, Lilong Chowbok Marin Kungi, IJ get Malakta Sakang the Basina, Chinese hand grenade Amatandilam Lake. Presna Fangba Pau Amagimatu ina Todo, saying Nasi Ayupung Taret Makairum Tarapa Adwaida, Lilong Chowbok Marin Kundalaiba, IJ get Malakta Yamna Chinglinga over Posak Amandaram Badake, Lilong Police Pau Piduna Posak Adu Yinglubada, Chinese hand grenade Rambade. Bomb adu pairu badao kudong tiningai oibadage Lilong Police na Manipur Police Bomb Detection and Disposal Squad kauduna ayupung taraga minute kunipan taba adwaida bomb adu defuse sauke tungda Lilong Police na lokhat pangthokpa procedures sing lokhat laba machung evidence wina bomb adu sis tawkre haina pau asina maka tari Tongan basafu kayana Manipur thugai na bukhonarak labaso aikoi puna lemina duna Manipur kansi haina patchoi ACG MLA sapam kunjakeshwar na phongdurakle ngarang sangai pro kaboi khulda pangthokiba jakan gan ngai kumai gi thoramda wafam asi phongdokladuna mahakna hai ningsing ba thoktraba matamdagi leminarak laba yelho furup kuntraga mari ase yamna nungsi chanana amana amagi awa anada saruk yaminaduna hingminarak pane Adubu kadom dagino khanghaudaba nonglei nungshit amana iramdam ase thakha ona awaba tahanke handak thokiba lan ase atopa leibak-tagi changsilakhiba mitop kharagi thawin sina thohankibane adubu aikhoi amana amagi thajanaba mangkhibadi nate matam khara warawnaba khaktani haina lowe lan tawbana mangjaba natana atai karishu purakte haibase ngasi aikhoi punna khangminnare Haujikte awaba warawnaba pumnama kauthoknaduna apunba Manipur amagi achetpa wakhalon amada tangdu leitana hingminnanaba honarase lamdam asida leminariba furup kuntraga mari ase ngaihat saunarabasu kainaba yaba amata nate
ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯈꯠꯅꯕ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯛꯂꯕꯅꯤꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯍꯤꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯍꯤꯡꯉꯩ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯍꯤꯡꯃꯤꯟꯅꯁꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯊꯝꯂꯝꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯇꯪꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯄ ꯃꯤꯐꯠꯇ ꯈꯔꯒꯤ ꯂꯥꯡꯗ ꯊꯨꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯆꯥꯟꯅꯅ ꯂꯩꯔꯛꯄ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯃꯁꯥ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯖꯔꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯁꯤꯟꯈꯤꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯁꯥꯡꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ MLA ꯊꯣꯡꯉꯝ ꯁꯥꯟꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯑꯌꯥꯡꯂꯩꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯖꯤꯜꯂꯒ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ MLA ꯊꯣꯡꯉꯝ ꯁꯥꯟꯇꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤ ꯃꯣꯏꯔꯥꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯣꯌꯥꯡꯕꯝ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯕꯨꯖꯝ ꯂꯩꯀꯥꯏ ꯑꯅꯤꯒꯤꯅꯤ कम्युनिटी हॉल असी MLA लोकल एरिया डेवलपमेंट फंड की सेंफमना टाइल्स फ्लोरिंग योद की थोंगनाव हापा अमदी वाल पेंटिंग न चिंगबा तौरबा मतुंगदा मियामदा सिनखिबने थौरम अदुदा MLA थोंगम सान्तिना हाई लमदम असिदा नुंगसी चानन लेमिनरिबा येलहौ फुरुप सिंगी मरक्ता सिंचेप थादुना नार्को टेररिस्ट अमदी इलीगल इमिग्रेंट सिंगना मणिपुर की अपुनब सक्तम थुगाइनबा होटनरक्लिबा असि कैदौरुंगदा माई पाकपा ngamloi असिगुम्बा साफु सिंग असि थेंगननबा येलहौ फुरुप सिंग अमतोइना पुनसिनदुना लेपमिनबगी तंगाई फदबा लई नौना सेमजिलगा मियामदा सिनरिबा कम्युनिटी हॉल असिगी वाटहौबा थबक सिंग लमदम असिदा पॉपुलर गवर्नमेंट अमा हेक सेमबगा पाइखतपा हौरगनी हौजिक लमदम असिदा प्रेसिडेंट रूल लेरबसु मियामगी याइफनबा चौखत थौरांगी थबकती लेपतना पाइखतली अमदे मखा तानासु पाइखतखिगनी चौखत थौरांगी थबक थौरम सिंग पाइखतलकपदा कनागुम्बा अमतना अयेतपन पिबिगनु हाइनसु महाकना मखा ताना फोंदोखि ngasigi miyamna khangnariba kuki yoni mete ani ye hinawge megi tang hungge adum ba no ai do thokbo ai do mas dei da thongjalinge masigum laba lala se nako terrorist singna illegal immigrant singna manipur sigi saktam se thugaina laba manipur ge lam se machet ta le thugaina laba akoi yelong bi kutha balina punna maina sagalaga da sargagi le ko laiba manipur se thugai ge ri wakhal do adugum ba nako terrorist amadi illegal immigration na naru na sang malane masidi dong tabai to gi masana masadi anti terrorist ni hajaba aduga makhoida tokthorappa thabak makoi wakhana terrorist ki thabak toba aduga miyoi ke amana yopsin gi baduna masigi lanse adugi batik sang thagirani haina ai me ke de ai somai toru mo se thamjage afhaba ba torakada hatta ba ma torakada gasi ai dokta lebiba ai wakhasi besu ai apin aida fattaba tawadi MLA tawje fatte harse moi ngambata marandi aida tawneraga bu fattaba tawse tu phabadi en hairagidi badudi lerak chokko aida tawda afabo eragadi atopa igoda vote pi gi debasingsu hayya rongde haida ngambata marandi democracy ni vote ai la do aduduna karigino hayo to sahi manga se adu vote tawle eragadi hairagadi akoi chokhat pagi lambi de am thundaba ta Luching Purel Oza Akaba Lekidabagi Teragamapan Suba Ningsing Kumon Thoram Ngarang Wakha Leima Chingda Leiba Mahaki Khubom the Achamba Thoram Amaga Loinana Pangtokre Mitai Nascent Front MNF Luching Purel Ching Subom Akaba Ningsing Lup Lukanil Amasung Wakhalon Manaba Apunba Wamakang Leipangna Sindura Pangtokiba Thoram Aduda Wamagi President Moirangthem Naukumbana Hai Lamdam Asta Kundaminariba Furup Puding Mak Nungsi Channa Leminaba Amade Manaba Kunai Ama Ohenabagi Pandamda Punsigi Ariba Miko Faubo Hona Biramba Oza Akaba Lekitabagi Numit Asi Ningsingduna Ozagi Mitamda Leishu Katbagi Thoram Asi Pangtokpane Karigumba Oza Asirang Asi Fauba Hinglamba Toklabate Kanglo Furup Masalgi Marakta Lainariba Nuai Nadaba Sing Asi Leramdabasu Yai Thangta Amade Sagolna Iramdam Ngaklambagi Lalong Sing Sizineraga Pak Chauraba Manipur Asi Kannabu Honakiba Luching Purel Gumba Luchingba Ama Manipur gi Oina Yamna Mathau Tare Tableda Che Chang Khara Inaraga Public Platform da Phajaba Wahai Wata Khara Hairaga Nungsinaba Hekta Purakpa Yaroi Nakal Anigi Marakta Nungsinaba Purake Hairabade Chakhumda Phunga da Puna Chamin Thakminaba Change Madugumba Matamdata Apunbagi Saktam Ama Sagatpa Ngamgani Haibase Ozagi Wakhaloni Haina Magna Fongdoke Mahakna Makhatana Hai Oza Akabana Hinglingai Matamda Lamdam Asida Kundaminariba Kanglup Furup Singe Fauna Lon Ase Chaukat Naba Yamna Kanna Honarame
Oza asina aikhoigi loan amadi mayek chawkhatnaba kanna honaramba aduna ngasidi master gi thak fauba aikhoigi loan amadi mayekta lairik tamba yare. Asigumba pidamningai oiba luchingba asigi wakhalon amade mahakna takpiramba sing adu ngasigi mirol illaga chatlabadi hena phaba khunai ama soidana oigani hainasu mahakna makha tana phongdokhi. Layo khraba ipa busingna khoigi idana khoigi thang ta amadi sagonna khoigi iramda masu ningkha tamba ngamba aduga lalong kaya silaga amasung lengalonggi phajago porom kaya yalaga pak chawrba Manipur gi asingbo ngamkhese kanna honarumba do ngasigi masa musingna hodamam thoi haina khallaga asigi lusingpuren asina laigidraba lusingpuren asina khallam bagal wera nam hangna remna sigi singi tami amte furu kalu khudum si sana lemina honaba aduma thorom kaya du pangdo pirami lorena oja asina mebanan sina ba khudimmak tebandam si sangdi inaraga miyangi public platform da nusina ban koi nusilipun porpo yarwai Yoybana nusin of the Samin, Tamin of Sakumda, Amadi Pungada, Nusin Sanana, Lemina Bigitan Sedo, Laba Matam that I say, Nisana upon Bilipun Sagarpada, Amadi, Manipur upon Sakam Sagan of Honaba, Adoga, Anpurgunga Kaidan Honaba, Ado Maliam, Sisana, Lemina Bagi, Purukal Kudimaki, Nisanana, Lemina Bagadum Bamuru, about the Lehan Tapia, Lonana, Ozasina, Hingai Matamda, Pegi, Lamdam said the Kundamere Purukal Kudimaki, loans in Sakan of Honabiami, as you loan his Sakan of Honabagi, Sabu Amoina, Mahana. State Yuina, language department, Hamba Yamaru, Hadram Hang, Taxalami, Labak Tibadi, Ozashi, Lakidre, Adu, Ozashina, Lakidre Matunda, Landamasi loan, Sakon, the language director, Lishan Tram data, Ozana Tambirma, Afamatungina, Honazabadegi, Milan, the meditation, Honazabadegi, Modu, my paki. Committee on Travel Unity Kotugi Mathakta FIR Ama Lokhatpiu Haina Transgender Social Activist Malem Thongamna Kangpokpi Police Station gi Osida Aiba Cherol Ama Thazinkre FIR Lokhatpiu Haibagi Cherol Adu Haingang Police Station gi Kuthangda ngasi pisin khibane Mahaki Wakat Cherol Adu pisin ba lakpada tongan ba Maira Paibi Loop Singi Thomi Kaya amsu Saruk Yakhi ba Loop Sing adudi Yaifa Nupi Loop Laishna Women's Welfare Association Korengai Bazar Nupi Marup, Korengai Uramapal Maira Paibi, Advanced Women Society Kurai Konsam Lekai Apunba Nupi Loop, Haingang Makha Lekai Apunba Maira Paibi Masung Kontha Women's Reformation and Development Samajni. Ngasi ayuk pung taramatoirom taba duaida pisin kiba waka cherol aduna hai, tha sigi taratareta kotuna thadorok kiba cherol amada, Malem Thongam Kangpokpi Fauduna Laktana Bakan Bawafam Tamlakhe. Wafam Singh adu pung kunmari gi manungda handok pinaba ko tuda haizakhiba Wafam Singh thabakta onthoraktabagi mayokta wakat cherol adu pisin bani hari. Manipur gi lifeline oiriba National Highway ani asi matam pumbada free movement yahanbiyo haina Indigenous Peoples Forum Manipur IPFM na Manipur gi Governor Ajay Kumar Balada memorandum ama pishin khrei. IPFM na Governor pishin kiba cherol aduna hai National Highway ani asida free movement yahanbiyo haina thengkhang kayarak ta hairabasu free movement yahanbagi wafam leitre lambi ani asida miyam ningtamna chathok chasin tawba yadaba asida miyamgi fundamental right khongoi naba khak natana hingnabagi lambi thadat po oina thokle maram aduna lambi ani asida ayat apat amata yawdana miyamna chathok chasin tawba yanaba khongthang athubada paikhatpiyo National Highway ani asida free movement yahandrabade IPFM na miyamgi constitutional amasong humanitarian rights sing ngaknaba khongdang changsinba hobata natana court ki mateng su lawrakane Manipur thokliba irang asina maram oiraga haukiba matam kayadagi lambi ani asida miyam chatpa ngamdana leirakhibane masina maram oiraga lamdam asida nongmada changdaba yadraba polam kaya pusilakpada chawna akaiba thokhale amade mamal tangkhatnabagi achobu maram amo ohele haire Panba yabade hiramasigi matangda National Human Rights Commission NHRC na Kangpokpi District Authority the action taken report ama pikhalaknaba khangan khiba lekhrabane Kangpokpi District ke District Magistrate amasung SP da NHRC na tharakhiba cherol adugi matung ina report adu tha asigi mari fawbagi manungda pikhalakadabane haire ningsingba yai Imphal dagi Asem Roshan Kauba miyoi amana Haukiba June thada hiramasigi matangda NHRC da petition ama file tawrakhiba adugi matung ina NHRC na action sing asi lokhalakpani haire
Directorate of Health Services National Health Mission Manipurna puthokpa kumza lising ani kuntaruk ki English calendar amade table calendar ngase Lamphel pata leiba Directorate of Health Services ke conference hall da Health and Family Welfare ki Commissioner Suman Singh na phongdokre Taramadu ka mari lainana Health and Family Welfare ki Commissioner Suman Singh na hai Health and Family Welfare Department asi yamna maruoiba department amane department asi da leiriba staff singna anoba chahina lakpaga iroinana hena thawai yauna amati kathokpa amaga loinana thabak tawbiyu anoba chahi kumza lisingani kuntaruk ki oina department asina paikhatnaba sem sariba policy program amade thabak thorom khudingda hena thauna laina kathokpa amaga loinana thabak pangthokminasi haina mahakna haiki Question of releasing of our calendar of health department NHM that we have gathered here. No other specific agenda here. I would request all our officials, nodal officers and the department to work with more commitment and dedication in the new year, and let us hope that we fulfill our agenda and the plan and programs and policies which have been planned for this new year. I once again wish everybody very happy new year. Thank you very much. Calendar phongbagi achamba thoram aduda Health Services ki Director Hemant Kumar amade department asigi nodal officer singsu saruk yakhi. Armed Forces Ex-servicemen Welfare Association Thaubalgi annual get-together ki thoram ngarang Khangbok Part 1 Sanilo Laikai da leiba retired Subedar and Sansan ge Sangai da pangthokre. Thoram aduda FSWA President Retired Wing Commander AK Devendra, Jila Sainik Board ki Secretary Honorary Captain S. Yaima, FSWA Secretary Retired Subedar KH Ingocha amade Association asigi Cashier Retired Havaldar L. Babu Chauba yauna member kaya su saruk yakhi. FSWA da nauna yaroklaba member sing okpa amade sakhang maikhang na maru oiba saktam oikiba thoram aduda association asigi widow member sing na nupa member sing da sol khudol tamduna anoba chahi ge nungaiba phongdokminakhi. Thoram aduda FSWA Secretary Retired Subedar KH Ingochana hai Mamang Thakta Association asigi nupa member sing na widow member sing da khudol tamduna lakhiba du chahi asidagi widow member sing na nupa member sing da su khudol tamba hore masimak mabung maupa oibagi asengba marini haina mahakna haikhe. Kakching District Administration na Chief Medical Officer Kakching amasung District asigi manung chana leiba tongan relief camp committee Singapore nomagi oiba lem na layang bagi camp amang ase indoor stadium Kakching da pangthokre. CMO Kakching gi makha da leiba Dr. Singh na saruk yaduna pangthokhiba camp aduda hauzik relief camp ta leiba IDP kaya lem na layang khibaga loidena mathau taba hidak langthak singsu lem na phangankhe. Camp aduga mari lainana Kha Manipur College Girls Hostel da hangba relief camp ki committee member Mayang Langbam Mani Yaimana hai IDP sing na de yekna lainana ba district administration Kakching amade CMO Kakching na siliba camp ase yamna afaba khongthang amane relief camp ta leiriba IDP sing athuba matamda masa gi mayumda hanjil hanbiyo district administration na su resettlement gi thabak yamna kanna paikhali adubu kharaga hena kanna hona haninge Lengang na IDP sing resettlement tawnabu honariba asida kanagumba lup natraga miyoi kharana ayat apan pinabu honabagi mahut lengak ta punna taksin minaduna athuba matamda IDP sing mayum da hanjil hanab honabada mateng pangsin minasi hainasu mahangna makha tana phongdokhe relief camp taruk asigi IDP sing makoi oiba lemna layeng bagi camp ama district administration na sponsor to biraga Chief Medical Officer Sir Rajen Pamam Changnana IDP Singi Medical Camp among indoor stadium asida Sinjabani Adana Sahi Hokiba Megi Sarutagi English and Yapun May the Satarkiba Sirum Lava Kanguki Yang Asina Lanjin Aduna Ladiva IDP Sing say Hanaki Sahi Lakado me Sahi Omapun Hagado Matam Sang Nasuna Yamawana Kang Liva IDP Sing say Yamna two Matamda Sarkarna Makoi Mafamda Mayumda Halanaba process Toriba Sikara Hena Yangzilaga Atu Matamda Masamasagi Maramda Halanba Pamje Universal Friendship Organization UFO na chahi kudingi chatharakliba
Holy Feast program ge manung channa Thobal district ki Nongpok sekmai de leiba Nongpok ningthogi khubam da thoni baki thoram ama ngarang pangthokre Nongpok sekmai gi Nongpok leihau ching de leiba Nongpok ningthogi khubam da pangthokhiba thoram aduda UFO gi secretary sing commander sing amade lamdamasi ge tongan ba mafam dagi lakpa UFO gi member kayana saruk yakhi Amaromda anoba chahina lakpada lamdamasi da khundaminariba Yelho furup sing amatoina punsinduna Iramdamasi nungaiba yaifaba amate chaukhatpa oiminarasi haina UFO gi maikaidagi leibak miyamda yaifa paujel su pirakli Mahatma Gandhi National Rural Employment Guarantee Act MG Narega Thobal District ki chahi asigi wall calendar ngasi hauna bi matung ina fongdokre Thobal District ki DC Office Complex leiba District Program Coordinator ki office ta pangthokpa achamba thoram amada District Program Coordinator Frailapam Bhavananda Sarmana wall calendar adu fongdoktuna miyamda sinakhi Thoromaduda Program Officer Executive Engineer Project Officer Training Coordinator amade Assistant Project Officer kayasu saruk yakhi Nauna fongliba calendar aduda MG Narega gi oiba maru oiba numit sing amade job card holder sing da wakhal tahanba yaba information kaya amasu yauri Mamang chahigi December kuntra da Ragailong da leiba Dr. Linda Marangmai ki yumda kappa yariba nongwai maru ahum amade threat letter ama sakhangdaba singna thamjilamba do akan bamong da condemn tawi Thawong adu pangdabagi thawongni haina Rongmai Naga Students Organization Manipur Ransomna Fongdorakli Ransomgi President Daichui Gangmaina Thadorakpa Cherol amana hai Miyamda ki tuzungba pokhanbagi thawong chathariba sing asiki mathakta matik chaba action lokhatkadabani authority na maral leibas sing athubada masak khangdokpaga loinana achumba wayel phanghanbiyo hiramasigi matangda investigation chathaba loidriba fawba lup asina achumba wayel phangnabagi damak Dr. Linda Marangmai amasung mahaki imung manunggi damak lepkani hiramasigi matangda Manipur gi governor nasu meeting changbiyu haina cherolasina makhatari Extreme Entertainment na senduna Samanic Art Metal Genre gi Maming Lairaba Band Serpent of Pakhangbagi concert ama Awang Nongpokta ahanba oina hayeng luwang sambamda leiba the venue by Elstar pangtuklagani hairi Lambulenda leiba Hotel Imolesta ngasi pangtukiba paugi mifam amata band asige founder Vishal JM na hai band asi maitegi puwari ga sagonaba amate Male masida leiriba tungan ba tribe singi oiba tungan ba music instrument sing punsinduna sembani hayeng pangthokadoriba concert asida Iraimang Innocent Eyes amade the square yauna lamdamasigi maming leiraba band kaya amasu saruk yagani haina mahakna makhataki This is something that we never imagined that will come to your land to play this music, because our music's core sound comes from the ancient roots of Meitei, and we combined different elements into our music. One thing I would like to clear is we're not a folk band. We are a shamanic art band. When we say shamanic roots belongs to every tribe in the world, including Meitei tribe. So it's a combination of Meitei tribe, Japanese tribe, other religions tribe, and we together we represent the shamanic sound and the shamanic rituals. The moment that I walked into the hotel, I saw the statue of Pakamba, and since we're really channeling our individual energy, you want to hand all these beautiful, powerful things to the younger people. All of this together, and yes, I was like in tears. Music opens up a lot of things in people. So when I'm singing these hymns, I really channel to the atomic bone, to the core, and then singing these songs. So I very, very happy to be on the land of what we called a name for in our singings, and then putting our feet on the land, and it's really honorable and so touching. Yes, we all go back to that dragon deity, which we have also in Japan. So there's a lot of
root connection also. I feel that very much, and I'm very happy to be here. All Manipur Women Social Reformation and Development Samaj Nupi Samaj ki Community Affairs Secretary Oirambe Sarungbam Sangaina ikhang khanghaudana leikidabada lup asina awaba phongdokre. Manipur Press Club tang asi pangthokhiba awaba phongdokpagi thoramda lup asigi President Thokchom Ramanina luchingduna lup asigi Thomi Singda leikidrabi Sarungbam Sangai ki photo da haikat leikat tamduna ikai khumnaba utke loinana minute ama tumina leptuna leikidrabi ki mafamda ikai khumnaba utke. Thoramaduga mari leinana Nupi Samaj ki President Thokchom Ramanina hai Sarungbam Sangai na ikhang khanghaudana leikidaba se thamoi shokna nungaite. Mahakna hinglingai matamda leibak asigi luraba tangkak kayada mangjil thaduna thaudang kaya lauramki. Mahakna ninghannaba leitana lamdam asigi thokpa ihau kayada maira paibi ama oina chongthoktuna saruk yakhi. Mahakna leikhidaba asi khunai asigi achouba mangjaba amani. Mahaki thawaina mapugi leikolda ingna chikna leiba oirasanu haina mahakna makha takhi. Nupi Samaj dadi mari mathwai kathokna chakhrabani. Aduna haiba lamdam asida mana wada bo yaukidre imana thabana wale ko. Aduna maira paibina chapa matamda ahamdadi maira paibi che moina khoina pha hanbar matamda ko mi mafam ra khangdana thanana su MLA na si mantri mandura su lawwa ngamakra matamda akhoi maira paibi khoina singthoktra lawwa adubu ne matam madugi bong dodda Tanana Puraba, Yam Tina Puraba, Aduka Tanana Sideramba, Ahamadadi Tanana Kangreva, Adudadi Tanai Makuta Yorakanda, Ativido, Laibodo, Shiraba, Shira to the Tanana Pura Siena, Haida that over the Pishamadana, Madaki Aduya, and Anoina, a Pavaga, Tanagi Makuta Sidabiona, Kutata Sinavadi, Madu Hat Pado, Tokimaneva. Maira pai ba madu toki maneba aham da di moyu khangda banina angang du piram ba ke loksan ba mamai da di samadana khanga aba matam da di thana jing da lauram dai da doctor da ya ma san taw lo ga lau ki ba ni ko ai khoi gi ya imana ne hai ba na wala ba ni aduna akhoi pi samadana mai gi da mak ta taw ba di pian ba nai de nong da su lu khaw ho ba ni ma cha ni pa ahung ga nu pi ani ga pok ba ni adu yong na ba hona ba da ma Laibaki Shibada di Karinta Hang Laitana Laurei. Bright Youth Organization BIO Angthana Sinduna Club Asigi Ground Chatharakiba Anishuba BIO Trophy Manipur Open 5-a-side Men's Football Tournament Inglising Anishumna Kunmanga Kuntaruki Ngasi Sanakiba Quarter Final Match Singda Nelson FC Amadi Guardian FC Mai Pakre Tournament Asigi Ngasi Sanakiba Match da Nelson FC na Malem FA bu Panjul Taruk Amada Mighty PK. Atopa Mets Amadana, Guardian FC na Yaripok FC bu Panjul Amasino the Mighty PK. Ngasi Hanakiba Mets Sing Ado, KSH Deepak, J. Chambi Amadi, Y. Manglembana Matang Sina Chief Case, Guest of Honor Amadi, President Oina Saruk Yaduna Pangtokibane. All Jiribam Sports Association AJSA na Sinduna Jiribam Higher Secondary School gi Sanabungda Chathariba Anishuba Elangbam Tombi Singh Memorial Junior Boys Under 17 Football Tournament ki ngasi sanakiba ahanba quarter final knockout match da Sonapur GPSA mai paktuna semi final changkre match adu da Sonapur GPSA na Digli NLC bu goal ani amada maithiba piki Sonapur GPSA na tos ngamduna side khallaba matung sanaba hokiba match adu ki Nifu suba minute amasung humfunipan suba minute da Sonapur GPSA gi mai pakpagi goal ani adu Dilwar Dar na chankhe Digli NLC gi amatangairaba goal aduna match ke humfuteret suba minute da Rong Thai Pauna chankhibani Lilong Sports Association na Sinduna Lilong Hauribi Ground da Chatharakiba Taramathoi suba Lilong Sports Week haukiba December 13 da loishin kre Loishin baki Thoramadu da Power Department ki Superintending Engineer Dr. Muhammad Riyajuddin Khan amadi LSA ki President Alhas Muhammad Yauna Maroiba Miyoi Kayana Saruk Yakhe Nupa amasung nupi ki Kanglup Khaidokchuna football kabaddi badminton tug of war na chingba tungan ba event kayada sanaroi chamanga henbana athoi ahin tana khiba sports week aduda MYC Lilong Ubak Thong na goal 38
silver 13 amadi bronze 3 punna medal 33 fangduna overall champion oiki aduga CMDO na gold 13 silver 18 amadi bronze 16 punna medal 94 fangduna runners up taki sports week aduda makok mathang taraklaba sanaroi singda thoram adugi mithung len singna manamathum yenthokhi